ꯀꯂꯔ ꯇꯧꯔꯤꯃꯤ ꯌꯣꯟꯗꯣꯏ ꯃꯥꯏ ꯀꯁꯇꯃꯔ ꯐꯪꯉꯗꯤ ꯂꯧꯅꯤ ꯁꯤꯅꯤ ꯏꯇꯥꯎ ꯃꯌꯥꯝ ꯀꯂꯔ ꯇꯧꯗꯨꯅ ꯀꯥꯇꯤꯡ ꯊꯥ ꯂꯣꯏꯔꯦ ꯕꯣꯕꯣ ꯏꯟꯁꯥꯡꯒꯤ ꯂꯣꯏꯗ꯭ꯔꯤ ꯕ꯭ꯂꯦꯛ ꯀꯂꯔꯒꯤ ꯃꯝꯊꯔꯦ ꯏꯅꯥꯎ ꯃꯌꯥꯝ ꯑꯇꯣꯞꯄ ꯃꯤꯁꯇ꯭ꯔꯤ ꯇꯧꯔꯝꯃꯤꯃꯤ ꯅꯪ ꯇꯧꯔꯝꯃꯦ ꯍꯦꯛꯇ ꯍꯥꯏꯔꯣꯅꯦ ꯍꯥꯏꯔꯗꯤ ꯑꯩ ꯇꯧꯔꯝꯃꯦ ꯌꯥꯏ ꯌꯦꯡꯗꯣꯔꯤꯕ ꯃꯤ ꯃꯌꯨꯝ ꯈꯪꯕ ꯅꯠꯇꯦ ꯁꯤꯅ ꯃꯅꯨꯡꯅꯤ ꯇꯪꯈꯥꯏ ꯑꯃ ꯊꯥꯔꯦ ꯇꯪꯈꯥꯏ ꯑꯃ ꯊꯥꯗ꯭ꯔꯤ ꯁꯤ ꯂꯣꯏꯗ꯭ꯔꯤ ꯁꯤ लोन था रहा कोई पड़ा हुआ है एक्सीडेंट में पड़ा हुआ है तो किसी के साथ कोई मसला है कन्नी कतरा के निकल गया शरीयत में नजर आता है आपको मुआशरे में जो आ रहे हैं पट्टी लगा के वो पट्टी बाइक वालों को दूर से नजर नहीं आ रही स्पीड के साथ आते हैं जब करीब आते ये थारा नहीं हिंदी ये रूलर का थारा नहीं सुनाओ मैम सी थारन लोरे गेट थी कोई ताऊ सभी दिल की मयूम नहीं ये तिना ही लोन थार है